MSTV mi en tabiri basingbu nomaitem kajal debina khurumjari haujan unthilgaba pau pijari Kuki terrorist sing na satharakpa ka henba thawongna Manipur miyam maruaina maitai sing asawbagi pankhai loisilaktuna center amadi paliba lenga ki mayokta miyam hiaw hawba horakle phibam asida lengakna chapchana miyam gi apamba sing thabak oina pangthok hawdrabadi Manipurda amuta oidriba phibam ama oirakpa yana leiri ngase khwaramban ima kaithal gi nupi sing hawraktuna chief minister gi banglor amadi governor da thomjin naba khongcha chatpada police na thingduna thamkhre mioi 12 na saba mihoi kangbu ama chief minister ga unakre Kongjang Asega Marilina na Kwaramban Ima Kaitel Joint Coordinating Committee for Peace ki convener Laisram Memana Hai Aigi imungda tholak tri haina tumina leithokpa yaba matam natre party gi dola doli thidana maitei khunai kandaba yaraktre ahal oirabi ekhoisu nomai paiduna leibak ngakpagi matam yorokle matam thabagi mahota lairiba ekhoi khudingmak amata oina warep loduna Manipur kanaba thabok paikhatlasi miyam pulasi thopiraklo Ching amadi tamda tongan ba rule lairiba sigi chap chawa pakhum miyamda pigadabani Kuki terrorist singna nomai kablak liba mafam dana operation tawdaba aduga mishi mina thokliba maitegi mafam singdana chathariba si India government na kari policy chathaduna state lengakta Shinabano masigi pakum state lengakna miyamda piba ngamdrabadi aikhoi miyamna ngakchonaba sinabiraklo Miyam yaifanabagi damak thagat kriba MLA yangkhaina chap chana phirip ama lauduna India government ta takhatpiu ngamlaroi haibat leiragadi miyamda haibiro ahal angang khaktana aikhoina thengnajorage tha asigi 13 da juri gi borobekara police station manakta Kuki terrorist singna landaraktuna micham phaduna pukhibada leiriba central force sing aduna kanba ngamhaudriba sida India lenga ki kari aronba agenda leibano phajinkiba angang ahum yauna mioi tarukpo thadokpirakani haina thawai wana leiraga mihathina nupi oibigi ijat temsingna tuna hatok hanba sida central force lak amarom leiribagi artha karino mathau pangthokpa ngamdraba central force sing hanbikro MLA yangkai Manipur kanaba India lengakta takhatpiro iramdam kanaba aikoi punna thengna minarasi phongdokhi Chabe phirep lauraga koi chapchana thengnabagi pandamda leire aduna aikoi leiriba imai bel icha ichan loina luk khudimak aigi magi loi toga state sige aikoi chap chanba prajana lepe MLA yangkai so nang nagi kendra chap chabi nang kendra yangkai le hori se oi kaino khatani tara khatani kai dok toi se yangkai sigi mi singna chap manharaga chap chabi moi gi su india go meta tainoro khoi su chap chan tainaraga Manipur se Atuba matamda kanminarasi ngamoidabo oiragana tumina yangkai jo handok pigro akoi loi thengna jahorge aduna sukya Lamdamasida Kuki narco terrorist na satharakpa lana sigi manung channa juri da thokiba thodokta phajinkiba angang ahum yauna mioi taruk tamthina hatok pikhraba matung lamdamasigi khoishaunaraba miyamgi miyosinggi mayum changba horakle ngasin until pung anirom tarakpada kaisampata leiba kaisamthong kendragi MLA Nishikantagi yumda masing yamdaba miyam laktuna miyamgi punshi ngakpa ngamdrabadi MLA fam thadu o haina changshilaki mahak masala yamdabadagi mayumgi ketta leiba security gi barracks sing thukairamki Masigi matungda Sagwaban Kendragi MLA RK Imugi yumda masing yamlaba miyam changshinki Masigi mamangda Khurai Kendragi MLA Susindrogi yumdasu masing yamlaba nupising thomjinki amadi Konthongjam Kendradagi IPR Minister Oriba Lamfelda leiba Dr. Sapam Ranjangi yumdasu miyam thomjinkre All Manipur Press Association Ampa Lingkhat Khibagi Yangkai Humdarek Suba Foundation Degi Tharom Ama Ngasi Major Kolda Leiba Manipur Press Kapta Pangthokre Tharom aduda Board of Secondary Education Manipur gi Chairman Akam Joy Kumar All Manipur Press Association gi President YK Dhiren Board of Secondary Education Manipur gi Secretary S Ditala Sharma All Manipur Press Association Ampa gi Advisor Dr. Laifrakpom Kumar Amadi Umeshona Atheba Mithungnen Singh Oina Saru Yakhibaga Loinana Chahi Ani Khudingi Association Asina Piba Life Excellence Award 2024 gi Oina Konthongjam Calendar Member of the Year 2024 da YK Dhiren Press of the Year 2024 da Salam Nehru Maitai da Piduna Ikai Khumnaba Utki Thauram aduga mari leinana Board of Secondary Education Manipur gi Chairman Akam Joy Kumar na phongdorakpada handak chahi dagi hauduna class 1 dagi 3 fawagi mahiroi singi oina makoina tamgadariba
ꯇꯦꯛꯁꯕꯨꯛꯁꯤꯡ ꯀꯂꯔꯗ ꯑꯣꯏꯅ ꯇꯝꯕꯤꯕ ꯍꯧꯔꯒꯅꯤ ꯂꯣꯏꯅꯅ ꯑꯝꯄꯥꯅ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯄꯨꯊꯣꯛꯄ ꯀꯦꯂꯦꯟꯗꯔ ꯑꯃꯗꯤ ꯗꯥꯏꯔꯤ ꯑꯁꯤ ꯆꯍꯤ ꯑꯁꯤ ꯍꯧꯗ꯭ꯔꯤꯉꯩ ꯃꯥꯡꯖꯧꯅꯅ ꯄꯨꯊꯣꯛꯇꯨꯅ ꯃꯤꯌꯥꯝꯗ ꯐꯪꯍꯜꯂꯤꯕꯁꯤꯅ ꯇꯥꯛꯄꯗꯤ ꯑꯦꯁꯣꯁꯤꯌꯦꯁꯟ ꯑꯁꯤ ꯊꯕꯛ ꯇꯧꯕꯗ ꯈꯨꯃꯥꯡ ꯆꯥꯎꯁꯤꯟꯅ ꯇꯧꯕ ꯉꯝꯃꯤ ꯇꯥꯛꯄꯅꯤ ꯑꯃꯗꯤ ꯑꯦꯁꯣꯁꯤꯌꯦꯁꯟ ꯑꯁꯤꯅ ꯄꯨꯊꯣꯛꯂꯤꯕ ꯀꯦꯂꯦꯟꯗꯔ ꯑꯃꯗꯤ ꯗꯥꯏꯔꯤꯒꯤ ꯀꯣꯚꯔꯁꯤꯡꯗ ꯌꯥꯎꯔꯤꯕ ꯐꯣꯇꯣꯁꯤꯡ ꯑꯁꯤꯅ ꯃꯤꯌꯥꯝꯗ ꯍꯦꯟꯅ ꯌꯦꯡꯅꯤꯡꯕ ꯑꯃꯗꯤ ꯑꯄꯥꯝꯕ ꯄꯣꯛꯍꯜꯂꯦ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯈꯤ Chief Minister N. Birengi action ngasidi mayak sengna khangli mahakna thamoi sengna paikhatliba action asi ifurup izatibu tapna maru phangna muthatna bagi action oramle haina thawai miral ge ko convener paunam sanahan bina phongdokre ngasi Manipur press club ta pangthokiba pawgi mifam amada wafam asi phongdoladuna sanahan bina hai Manipur da hujik thokliba khudong thiba kaya asi khangna asi bagi lebakta ningthau oiriba Chief Minister hujik fawa phong konduna lekhigadra Heman Kre Aikoi Khang Bangamdre ngasidi Manipurgi miyam pumnamak amata oina punsinduna aroiba lanfamgi damak shem sarasi miyamgi mihut oina lairiba singna waroishin purakpa ngamdraba lanasigi aroiba wakhai ama miyamna puraklasi mama oibi pumnamak thopiraktuna furup asibu kalhaudrabadi aikoi hinglubagi kari kanagani icha kaya Ithanungdagi setuna pukhraga tamthina hatiba kuki terrorist tumna hatlasi thawai mirial na miyam galunena aroiba khongchang changsilagani icha sengi mang thaduna langi damak sem saragani ipa ipu sengna ngaktuna thamlamba lamdamasi ekoina ngakjaragi miyam ngak senaba India government na thajilakliba Central Forcing lamdamasidagi thokpiro lauthokpiro kukiga lan thengnabada lamdamashigi miyam ga thengnaduna thokliba lan ase ngamthokna jahoragi Chindana Beti Bachao Beti Parao aduga pikliba angang amabu mawon setuna hatlaba fawba wahai amata ngang bangamdaba simak Prime Minister Narendra Modi gi chawraba asonbani amadi Home Minister Amit Shah masagi maral ujadabani leibak ngakpa ngamloidaba leirabadi nasana khangna fam thadu haina su phongdokhi Begitamo koi khudima lona thopirago akoi khudima na yenga bu mayok na dona iram na misu kamba amade ipa ipona thamamba ngakoi asibo ngasisu akona nga na begitam te sem chawog na bedi akona ngasige miro da miyo na po begi karibu kana rogani maramadra lamdamasi da leiriba mayo khudama thopirago lamdamasi da leiriba Chief Minister di how kiba adu gam laba ko ki ni piani khapi thong da bagi video adu uduragadi Narendra Modi phawgada malem pumba sida niktana amade akanda pampam tinguna Manipur gi Jiribamge thodokta pikliba angang ahum yauna miyoi nupi ahum marku ki militants singna phajinduna thamnuraba matung mihati na hato pikhiba thodokpo yaningdaba phongdoladuna ngasi Genuine campus ta Kokomi Students Front ge banner makhada Genuine Nursing Institute na sinduna sit-in protest atakre. Sit-in protest aduga mari lenana Genuine Students Association ge President Laistram Lenin na phongdorakpada pikliba angangda asigomba thawong chatharakpasi akanba mongda condemn tawi loinana Manipur da thokliba lana sida michom miyam yauna pikliba angang phajin pushinduna mihathi na hatliba si yaningde lana sida michom miyam yaude maramaduna India government amadi Manipur lengakna mihat asida chenariba miyoi athuba matamda phagatuna logi oiba chara PBU haina su phongdokhi 2023 so it's prolonging the war is prolonging it's never ending so we would like this war to come to an end so as a student community we are facing a really hard time continuing our studies and also every walks of life is facing this kind of difficulties so to bring an end to this conflict please take up the necessary actions whoever responsible I would like to conclude here thank you
Juribamdagi Fazankiba Miyoi Taruki Mihata Traineriba Miyoi Sing Pun Kumari Faugi Manungda Pagadabani Makoi Padriba Pauba Miyamna Sinta Leptuna Lengaki Matakta Akanba Kongjong Sangsemina Sehaina Manipur Maite Pangal Welfare Organization MMWO President Boboy Khori Mayumna Miyagi Puning Singsilakli Ngasi Hata Golapati de Leiba MMWO gi Mayalo Shangda Pangthokiba Pawi Mipamamada Wapamasi Fondok Laduna Boyboy na Hai Juri Bamdagi Pikliba Angang Yauna Miyoi Taru Kuki Kutlai Paiba Singna Numit Kharani Mamangda Phaduna Pukiba Sing Adu Central Amadi State Lengakna Rescue Tawak Ngamkidaba Shina Takpadi Ngasigi Paliba Lengang Asigi Home Department Intelligence Pel Ore Lamdam Asigi Miyamgi Punsi Hiram Ama Fawbada Kanba Ngamdre Natraga Kaningdre Haibani Intelligence Wangba Leibak Amada Maral Laitraba Miyoi Shing Matam Chana Rescue Tawak Ngamkidaba Haibasi Laibak Thibani Matau Nintina Tawang Ngamdraba Manipur Home Department na Miyamda Atuba Matamda Sengdopirau India gi PM na Atopa countries na Satuna Makau Pongna Lauraga Manipur Gumlaba Apikpa State Amagi issue Lushinba Ngamdribasi Yamna Ikai Ningai ni Tha Tara Nipan Chatharak Irang Ashida Tongjaribasi India Lengak ni Thazai Haiba Wapam Thamkibaga Luinana Nupi Angang da Khut Thaba Haibasi International Law na Yade Miyawgi Punshi Amadi Lantum Ngak Shenba Ngamdraba Lengak Asibu Mamit Panghanaba Miyam Galuinana Kudaktagi Hauduna Lupna Miyam Galuinana Makal Maka Kayagi Kongjong Sangsilagani Luinana Lamdam Asigi Miyamna Asigumba Minungshi Leitana Satharak Liba Violence Asigi Mayokta Aikoi Amata Oina Leptuna Central Government Amadi State Government ki Matakta Mihat Mipuna Shida Chenakiba Sing Logi Oiba Wayal Ama Pangnaba Sintha Leptuna Protest Dominasi Haiba Wapam Thamki Loki Washington Adungasi, I quit on a peace and Biribra, I quit Manipur Siva, Singase, India citizen, Natabra. Makoi Singase, Harib Indiagi, Nagrikama, Poidabra. Adungasi, more initiative, Karimata Laudana, Nasi, Adukuibatam, Asukuibatam, Moina, I have the Iran, solutions to program on the day, Aduba Pariba, missing Adu forward to, and Madam Zana, rescue Togi, Matuki. Ikoi naba yao tung jabasi yao rabra haibu angingge Kuki militants Singbo terrorist ni haina lautho nauna apspa thamjlakpa yaning de apspa lautho India amadi Manipur lenga ki thawong yaning de Kuki terrorist na phajin ke ba micham thado haina nupi lamjing lup kurai apunbagi makhada miyam na mairagi khongcha satuna khola ko ya laukre ngarang numidang pung nipan makhairom tarakpa matamda masing yamlaba kurai maikai gi nupi sing kurai lamlong bazar da maira paidina tinki madugi matung masing yamlaba miyam sing aduna minuthong tamna khola ko ya galoina na khongchol ama laklaba matung hata soibam laikai fauduna Jennings Gate mamang laklaga amuk lamlongda tillaba matung khola ko ya sulauki Kongchat aduda auspa thamba yaning de India amadi state government na tumina leiba yaning de athuba matamda Manipur lengak na solution pubirau Manipur dagi auspa lauthou major agreement sing handou kokina ko terrorist senge thawong yaning de nupi angang da chathaba mihat mipun amadi miyot mine tawba yaning de haiba kolawya so lauki Matang asida untuk ke pau sanok sa balo shinjari mi eng tabi di basengbo amukana kurumjari.